Okay. Some worry you in some house illness. Coin around Hungary, say, Kangarava. First, stock market, no Hungary. Go, stock market, the Kake Panguna has a Hungary. Some nice stock market, the Coin Hungary. Stock market as a marketplace, many haribo marketplace, the stock singi share company shares buy and sell to Bungami Habidun. Yako. Ado Kujengre. Adi Matung the company singsina Magi shares a Kari John Torino, Aduga share as a Carino. Share as a Carino and Anakana Tam give us a company Magi a pick puka, small part of a neighbor. Small part of many do not want to share in a cow. Mokona shares a company, and a magi shares a carigi, sell to Horino Hiba. Sell to Thoropogi Maram say, first one the magi business to company to give magi business to grow or never. Or be I. Natraga company to give magi business to get anova department ama hang bugi or be I. Come. Any magi product am loans to be a high river may am do to woman of the magi company give fun cut the cow. Fundo Kogi, public to give fun say, can say, looks in the vein of men. Although public to give a coiner, as has a hector, conquered by the other vanina. Go, my company give Lady Ba, can say, shares. Kogi, stock market as Anxilaga, Hadopa, loan stocks in Bogo. Loan stocks in Laga, Mayamna Shardo, Paihuba, Shardugi, Pai River, or Canado, the shareholder duna, Pideva Pachaduna, company gi chairperson Natragani, company gi Magi Towning Washington, Adu Tobayan and Navagi, Sagi company Sinamagi, shares in say, stock market, Hadoroponiva. Yarago. Aduga shareholders sing. Hi, Bidi. Investors in the shares, Kadubila, no having sung up with Yangarako. Sina Kadubila, no Harigadi. Company Amagi shares a coin a lace laga Tamakanda. After some years, Magi price though increased Torokani Habi Wakandanib. I did business Makanamanib. When a company Magi share a lady Kambamatamda, first Koida, I did say, benefit any fange. Benefit any second can haragadi. Magi price na hengalaga, wankala kanda. Price na increase to kanda, profit pange. Number 2 the company dugi yearly magi general boarding to body meeting to matung the koida dividend haibam su fange. So mika sigi ani se koi kangre. Adai demo stock market ki manung da price ki sense like se kamai no hai kamai tawraga okay how does stock price sense haibni stock price se kamai to sense tawino stock price sense tawi se amna confused lainingai oide kanaguma khana khalle khogi office ki back in the laptop ama pairaga natraga operator am phamaga price si uhenge si uhenge no onthon sin tawko adu nate Seng hai kan the stock market ki price sense story se karina no hai gadi buyer ga seller ga lai ba mayam na sense to han bani makhoi gi karina psychology ne ko makhoi gi psychology buyer gi seller gi psychology di kadai dei lai ba news ta gi media da gi ko company gi magi fundamental analysis ta gi asigumba da technical analysis ta gi hari ba sing si da gi buyer na traga seller se sigi magi psychology se sense to have means company magi good news am lai adudi akoina khandu se company se good news lai adudi magi price increase tawra ne khale bad news la ga na decrease tawra ne khale hai de ba da na khan gi baduna sagi ai kok sida dum ai psychology sida market sing asida hagai kani natraga haida ne ne lai gi bado aduna ai da ai wa khan da market se hagai kani khan ga de hore nei buy tawdu ni buyer in sangudu ni Lana me mayama buy Toraga Bayaro in a Sangsila gadi high means I have stock to company do adu yam the demand later gadi magi price kakala can never matak aduga supplier ni henzilak by the
ꯃꯁꯤꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯕꯦꯗ ꯅ꯭ꯌꯨꯁ ꯂꯩꯕꯅꯦ ꯃꯥꯁꯦ ꯍꯥꯏꯊꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯤ ꯑꯌꯥꯝꯕ ꯂꯩꯔꯒꯅ ꯃꯥꯔꯀꯦꯠꯁꯦ ꯁꯄ꯭ꯂꯥꯏꯔꯅ ꯑꯌꯥꯝꯕ ꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯀꯅꯤ ꯌꯥꯏꯀꯣ ꯑꯗꯨꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯉꯀꯥꯟꯗ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯌꯥꯔꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯔꯛꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯑꯒꯗꯤ ꯀꯣ ꯕꯌꯥꯔꯒ ꯁꯦꯂꯔꯒꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗꯨꯅ ꯆꯦꯟꯖ ꯇꯧꯍꯟꯕ ꯉꯥꯛꯇꯅꯦꯕ ꯂꯣꯏꯅ ꯌꯥꯅꯤꯀꯣ ꯑꯗꯣ ꯋꯦꯔ ꯗꯨ ꯌꯨ ꯕꯥꯏ ꯁꯤꯌꯔꯁ ꯍꯥꯏꯔꯦ ꯁꯤꯌꯔꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯁꯤꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯈ꯭ꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯂꯥꯛꯇꯣꯏꯁꯦ ꯏꯟꯗꯤꯌꯥꯗ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯅꯤ ꯂꯩ ꯑꯃꯅ ꯕꯣꯝꯕꯦ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯃꯅ ꯅꯦꯁꯅꯦꯜ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯅꯤꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯕꯅꯦ ꯀꯣ ꯑꯗꯣ ꯁꯥꯔ ꯑꯩꯅ ꯂꯩꯔꯤꯕ ꯁ꯭ꯇꯣꯛꯀꯤ ꯁꯤꯌꯔꯁꯦ ꯀꯝꯄꯅꯤꯗꯣ ꯀꯥꯏꯈ꯭ꯔꯗꯤ ꯅꯠꯇ꯭ꯔꯒ ꯀꯝꯄꯅꯤꯗꯣ ꯃꯥꯡꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯑꯟꯁꯔꯅ NSE ꯅꯠꯇ꯭ꯔꯒ BSE ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯁꯤꯗꯒꯤ ꯀꯝꯄꯅꯤꯁꯦ ꯃꯥꯡꯉꯣꯏ ꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃ ABC ꯍꯥꯏꯕ ꯀꯝꯄꯅꯤ ꯑꯃ ꯍꯥꯏꯔꯁꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯃꯥꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯃꯥꯒꯤ ꯁꯤꯌꯔꯁꯦ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ BSEꯗ ꯅꯠꯇ꯭ꯔꯒꯅ NSE ꯀꯣ ꯁꯤꯗ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯕ ꯑꯃ ꯆꯪꯉꯤ ꯁꯤꯗ ꯑꯌꯥꯕ ꯂꯧꯕ ꯍꯥꯏꯁꯦ ꯃꯈꯣꯏꯅ ꯑꯌꯥꯕꯁꯦ ꯀꯗꯥꯏꯗꯒꯤ ꯄꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯕꯣꯗꯤ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ ꯕꯣꯗꯤꯁꯦ ꯀꯔꯝꯕ ꯕꯣꯗꯤꯅꯣ ꯍꯥꯏꯔꯒꯗꯤ ꯕꯣꯗꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯕꯤ ꯍꯥꯏꯔ ꯈꯪꯅꯩꯀꯣ ꯁꯦꯕꯤ ꯆꯦꯡꯁꯤ ꯁꯤꯗ ꯑꯩ ꯍꯪꯉꯛꯀꯦ SEBI ꯁꯦꯕꯤ ꯁꯦꯕꯤꯁꯤꯗ ꯂꯩꯔꯦꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟ ꯗ ꯑꯦꯛꯁꯆꯦꯟꯖ ꯕꯣꯔꯗ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁꯦꯕꯤꯁꯦ ꯁꯤꯒꯤ ꯃꯈꯥꯗ ꯉꯁꯥꯏꯒꯤ NSEꯁꯨ ꯑꯗꯨꯒ BSEꯁꯨ ꯑꯅꯤꯃꯛ ꯂꯩꯌꯦꯕ ꯀꯣ ꯕꯣꯝꯕꯦ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯅꯤꯃꯛꯁꯦ ꯁꯦꯕꯤꯒꯤ ꯃꯈꯥꯗ ꯂꯩ ꯁꯦꯕꯤꯅ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯃꯦꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯃꯥꯒꯤ ꯁꯤꯌꯔꯁꯦ ꯁꯦꯜ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯐꯥꯔꯁꯇ ꯑꯌꯥꯕꯁꯦ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯂꯧꯗꯣꯏꯅꯣ ꯁꯦꯕꯤꯗꯒꯤ ꯂꯧꯗꯣꯏꯅꯦꯕ ꯁꯦꯕꯤꯅ ꯑꯣꯀꯦ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯀꯝꯄꯅꯤꯗꯨꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯍꯥꯏꯗꯤ ꯁ꯭ꯇꯣꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯑꯅꯤ ꯂꯩꯒꯅꯤ ꯑꯃꯅ ꯕꯣꯝꯕे ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖꯅꯤ ꯑꯃꯅ ꯅꯦꯁꯅꯦꯜ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖꯅꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤ ꯃꯔꯛꯇ ꯅꯪ ꯀꯔꯝꯕꯗ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯁꯤꯌꯔꯁꯦ ꯂꯤꯁ ꯇꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯂꯣꯟꯆ ꯇꯧꯗꯣꯏꯅꯣ ꯑꯅꯤꯃꯛꯀ ꯇꯧꯕ ꯄꯥꯝꯃꯁꯨ ꯑꯅꯤꯃꯛꯀ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯃꯈꯛꯇꯪꯗ ꯇꯧꯒꯦꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏ ꯂꯣꯟꯆ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃ XYZ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯌꯔꯁ ꯂꯩꯔꯒ ꯊꯝꯕꯁꯦ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯦ ꯃꯥꯡꯉꯣꯏꯀꯣ ꯁꯤꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯀꯤꯔꯔꯣꯏꯁꯤ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯌꯦꯡꯁꯦ ꯑꯗꯨ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯤ ꯇꯥꯝꯁ ꯈꯔ ꯈꯪꯕ ꯌꯥꯕ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯁ꯭ꯇꯣꯛ ꯑꯦꯟ ꯗ ꯁꯤꯌꯔ ꯍꯥꯏꯕ ꯑꯃ ꯈꯪꯉꯦ ꯀꯣ ꯁꯤꯌꯔ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯌꯣꯜꯂꯤ ꯁꯤꯌꯔꯁꯦ ꯑꯩꯅ ꯂꯧꯔꯒꯗꯤ ꯑꯩꯁꯦ ꯀꯝꯄꯅꯤꯒꯤ ꯑꯣꯅꯔꯁꯤꯞ ꯑꯣꯏꯔꯗꯣꯏꯅꯤ ꯁꯦꯞ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔꯒꯤ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯌꯔꯁꯦ ꯂꯥꯛ ꯑꯃ ꯂꯩꯔꯦ ꯈꯜꯂꯁꯤ ꯂꯥꯛ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯀꯣ 20,000 ꯁꯤꯌꯔꯁꯦ ꯄꯥꯏꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯗꯤ ꯑꯩ 20%ꯁꯦ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯒꯤ ꯑꯣꯅꯔꯁꯇꯨꯗ ꯑꯩ 20%ꯁꯦ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯗꯣꯏꯅꯦꯕ ꯆꯨꯝꯃꯤꯀꯣ ꯑꯗꯨ ꯃꯊꯪꯗ ꯁꯤꯗ IPO ꯂꯩꯔꯦ ꯀꯣ IPOꯁꯦ ꯏꯅꯤꯁꯤꯌꯦꯜ ꯄꯕ꯭ꯂꯤꯛ ꯑꯣꯐꯔꯤꯡ ꯍꯥꯏꯕꯅꯤ ꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯐꯥꯔꯁ ꯇꯥꯏꯝ ꯀꯣꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯝꯄꯅꯤꯗꯨꯒꯤ ꯁꯤꯌꯔꯁꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯁꯦꯜ ꯇꯧꯔꯛꯄꯗꯣ ꯑꯗꯣ IPO ꯍꯥꯏꯅ ꯂꯥꯛꯑꯦꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦꯀꯣ ꯉꯔꯥꯡꯒꯤ ꯀ꯭ꯂꯥꯁꯁꯦ ꯍꯧꯗꯕꯁꯤꯡꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯌꯨꯇꯨꯕꯇ ꯉꯔꯥꯡꯒꯤ ꯀ꯭ꯂꯥꯁꯀꯤ ꯚꯤꯗꯤꯑꯣꯗꯨ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯦ ꯗꯤꯕꯤꯗꯦꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯌꯔ ꯑꯃ ꯂꯩꯔꯒ ꯊꯝꯃꯦꯕ ꯂꯣꯡ ꯇꯥꯝꯗ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯌꯔ ꯑꯃ ꯑꯩꯈꯣꯏ ꯂꯣꯡ ꯇꯥꯝꯗ ꯂꯩꯔꯒ ꯊꯝꯃꯦ
ꯂꯩꯔꯒ ꯊꯝꯃꯤꯕ ꯁꯤꯌꯔꯗꯣ ꯑꯗꯨꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕꯁꯦ ꯑꯅꯤ ꯊꯣꯛꯅ ꯐꯪꯉꯦꯕ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯀꯝꯄꯅꯤꯗꯨꯒꯤ ꯀꯣ ꯑꯣꯅꯔꯁꯤꯞ ꯑꯣꯏꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯄꯗꯣ ꯐꯪꯗꯣꯏꯅꯤ ꯑꯅꯤꯁꯨꯕꯗꯅ ꯗꯤꯕꯤꯗꯦꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯀꯝꯄꯅꯤ ꯑꯩꯅ ꯁꯤꯌꯔ ꯂꯧꯔꯒ ꯊꯝꯃꯤꯕ ꯀꯝꯄꯅꯤꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯂꯥꯛꯏꯕ ꯇꯔꯟ ꯑꯣꯚꯔꯗꯣ ꯆꯍꯤ ꯑꯃꯒꯤ ꯂꯥꯛꯏꯕ ꯇꯔꯟ ꯑꯣꯚꯔꯁꯦ ꯁꯤꯒꯤ ꯄꯩꯁꯥꯁꯤ ꯑꯗꯨꯗꯒꯤ ꯀꯣ ꯄꯩꯁా ꯈꯔ ꯀꯥꯏꯊꯣꯛꯑꯒ ꯁꯤꯌꯔ ꯍꯣꯜꯗꯔꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯁꯤꯌꯔ ꯑꯃꯃꯝꯒꯤ ꯆꯍꯤ ꯑꯃꯒꯤ ꯄꯩꯁꯥ ꯈꯔ ꯀꯥꯏꯊꯣꯛꯑꯦꯕ ꯁꯤꯌꯔ ꯑꯃꯒꯤ 10 ꯔꯨꯄꯤꯁ ꯀꯥꯏꯊꯣꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ 100 ꯑꯣꯏꯔꯛꯄ ꯌꯥꯏ 1000 ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯉꯁꯥꯏ ꯀꯝꯄꯅꯤꯗꯨꯒꯤ ꯑꯦꯅꯨꯋꯦꯜ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡꯗꯣ ꯑꯗꯨ ꯐꯝꯃꯕ ꯃꯇꯨꯡꯗ ꯁꯤꯌꯔ ꯍꯣꯜꯗꯔꯁꯤꯡꯁꯤꯒꯤ ꯁꯤꯌꯔ ꯑꯃꯒꯤ ꯀꯣ ꯑꯩꯈꯣꯏ ꯗꯤꯕꯤꯗꯦꯟꯁꯦ ꯀꯌꯥ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯃꯣꯏꯅ ꯂꯦꯞꯄꯕ ꯃꯇꯨꯡꯗ ꯄꯤꯔꯛꯑꯦꯕ ꯌꯥꯅꯤꯀꯣ ꯕ꯭ꯔꯣꯀꯔꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯁꯤꯗ ꯍꯥꯏꯔꯝꯃꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯌꯦꯡꯁꯦ ꯄꯔꯁꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦꯕ ꯕ꯭ꯔꯣꯀꯔꯁꯦ ꯍꯦꯜꯞ ꯌꯨ ꯕꯥꯏ ꯁꯦꯜ ꯁ꯭ꯇꯣꯛꯁ ꯀꯣ ꯅꯪꯅ ꯁ꯭ꯇꯣꯛ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯣꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ 1992ꯒꯤ ꯃꯃꯥꯡꯗ 1992ꯒꯤ ꯃꯃꯥꯡꯗ ꯀꯩꯗꯧꯔꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯏꯟꯇꯔꯅꯦꯠꯇ ꯑꯣꯏꯗꯕ ꯗꯤꯖꯤꯇꯦꯜꯗ ꯑꯣꯏꯔꯝꯕ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯗꯤꯖꯤꯇꯦꯜ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯑꯗꯨꯋꯥꯏ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯌꯔ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯔꯛꯇ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯁꯤꯌꯔꯗꯨ ꯂꯩꯍꯟꯕ ꯇꯧꯔꯝꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯒꯦ ꯀꯥꯟꯗ ꯃꯤ ꯌꯥꯎꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯀꯣ ꯏꯁꯝ ꯁꯝꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯗ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯖꯦꯔꯣꯗꯥ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯣ ꯖꯦꯔꯣꯗꯥꯒꯨꯝꯕ ꯒ꯭ꯔꯣꯒꯨꯝꯕ ꯍꯥꯏꯗꯤ ꯋꯦꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯣ ꯑꯗꯩ ꯁꯣꯞꯋꯦꯌꯔ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯑ ꯊꯝꯃꯦꯕ ꯍꯥꯏꯔꯤꯕ ꯁꯣꯞꯋꯦꯌꯔꯁꯦ ꯁꯤꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯄ꯭ꯂꯁ ꯇ꯭ꯔꯦꯗꯤꯡꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯁꯦ ꯑꯁꯤꯁꯤꯃ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒꯗꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯤꯌꯔꯁꯦ ꯕꯥꯏ ꯇꯧꯕ ꯁꯦꯜ ꯇꯧꯕ ꯂꯣꯏ ꯐꯪꯒꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯣꯞꯋꯦꯌꯔꯁꯤꯡꯗꯣ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯕ꯭ꯔꯣꯀꯔ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯌꯥꯅꯤꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯍꯥꯡꯉꯒꯦ ꯖꯦꯔꯣꯗꯥ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯖꯦꯔꯣꯗꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯅꯤ ꯃꯌꯥꯝ ꯎꯏꯀꯣ ꯂꯣꯏꯅ ꯖꯦꯔꯣꯗꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯥꯒꯤ ꯗꯤꯃꯦꯠ ꯌꯥꯎꯔꯦ ꯗꯤꯃꯦꯠꯁꯦ ꯀꯗꯥꯏꯗꯅꯣ ꯁꯤꯗ ꯍꯣꯜꯗꯤꯡ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯎꯁꯀꯤ ꯄꯣꯏꯟꯇꯔꯅ ꯂꯩꯔꯤꯁꯦ ꯍꯣꯜꯗꯤꯡ ꯁꯤꯒꯤ ꯍꯣꯜꯗꯤꯡꯁꯤꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯥꯝꯗ ꯂꯩꯔꯒ ꯊꯝꯕ ꯀꯝꯄꯅꯤꯒꯤ ꯂꯤꯁꯇꯨꯅꯦꯕ ꯁꯤ ꯀꯣ ꯑꯣꯀꯦ ꯃꯈꯥ ꯂꯥꯛꯁꯦ ꯃꯊꯪꯗ ꯁꯤꯗ ꯄꯣꯔꯠꯐꯣꯂꯤꯌꯣ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯀꯣ ꯄꯣꯔꯠꯐꯣꯂꯤꯌꯣꯁꯦ ꯉꯁꯥꯏꯒꯤ ꯁꯤꯗ ꯃꯥꯅ ꯀꯂꯦꯛꯁꯟꯁ ꯑꯣꯐ ꯁꯤꯌꯔꯁ ꯌꯣꯔ ꯑꯥꯎꯟꯗꯨꯅꯤ ꯃꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯁꯤꯗꯅ ꯍꯣꯜꯗꯤꯡ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯥꯟꯅꯗꯣꯏꯅꯤ ꯌꯥꯏꯀꯣ ꯑꯗꯨꯒ ꯕꯨꯜ ꯃꯥꯔꯀꯦꯠ ꯍꯥꯏꯕ ꯑꯃ ꯕꯤꯌꯔ ꯃꯥꯔꯀꯦꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ ꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯣ ꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯖꯦꯔꯣꯗꯥ ꯑꯦꯀꯥꯎꯟꯁꯤꯗ ꯈꯤꯇꯪꯈꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯖꯦꯔꯣꯗꯥ ꯑꯦꯀꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯁꯤꯗ ꯗꯥꯁꯕꯣꯔꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯗꯥꯁꯕꯣꯔꯠꯁꯤꯗ ꯅꯪꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯑꯣꯜ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯂꯩꯗꯣꯏꯅꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯤ ꯆꯥꯔꯠ ꯍꯥꯟꯅꯅ ꯀꯣ ꯄꯩꯁా ꯀꯌꯥꯝ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯅꯪ ꯀꯗꯥꯏꯐꯥꯎ ꯍꯥꯏꯗꯔꯨꯕ ꯑꯗꯩ ꯀꯩꯀꯩ ꯂꯩꯕ ꯂꯣꯏꯅ ꯁꯤꯗꯒꯤ ꯐꯪꯒꯅꯤ ꯑꯗ ꯑꯣꯔꯗꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯇ꯭ꯔꯦꯠ ꯇꯧꯔꯀꯥꯟꯗ ꯈꯪꯉꯛꯈꯤꯅꯤ ꯑꯩꯅ ꯄꯣꯠ ꯑꯃ ꯁꯤꯌꯥꯔ ꯑꯃ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯌꯣꯟꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯣꯔꯗꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯣꯔꯗꯔꯁꯦ ꯁꯤꯗ ꯊꯣꯛꯇꯣꯏꯅꯤ ꯂꯤꯁꯁꯤꯗ ꯑꯣꯔꯗꯔꯒꯤ ꯃꯅꯨꯡꯁꯤꯗ ꯑꯣꯔꯗꯔ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ GTT ꯍꯥꯏꯕ ꯑꯃ ꯂꯩ ꯕꯥꯁꯀꯦꯠ ꯂꯩ SIPꯂꯩ ꯑꯦꯂꯥꯔꯠ ꯂꯩ ꯀꯣ ꯁꯤ ꯑꯣꯔꯗꯔꯁꯤꯡꯁꯦ ꯑꯣꯔꯗर ꯇꯣꯉꯥꯟꯂꯦꯀꯣ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣꯃ ꯍꯪꯕ ꯌꯥꯎꯈꯤꯕꯅꯤ SIP ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ SIPꯁꯦ ꯑꯩꯈꯣꯏ ꯖꯦꯔꯣꯗꯥ ꯑꯦꯀꯥꯎꯟꯗ ꯆꯪꯉꯒ ꯂꯩꯕꯗꯨ ꯉꯝꯃꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒ ꯕꯥꯁꯀꯦꯠꯁꯤꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯔꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯗꯦꯔꯥꯏꯚꯦꯇꯤꯞ ꯃꯥꯔꯀꯦꯠꯁ ꯇꯧꯔꯀꯥꯟꯗ ꯗꯦꯔꯥꯏꯚꯦꯇꯤꯞ ꯃꯥꯔꯀꯦꯠꯇ ꯀꯣ
ꯗꯦꯔꯤꯚꯦꯇꯤꯞ ꯃꯥꯔꯀꯦꯠꯁꯤꯗ ꯍꯦꯗꯖꯤꯡ ꯍꯥꯏꯅ ꯂꯥꯛꯀꯅꯦꯕ ꯍꯦꯗꯖꯤꯡꯒꯤ ꯃꯥꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯁꯦꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯕꯥꯁꯀꯦꯠꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯌꯥꯏꯀꯣ ꯑꯗꯨꯒ ꯖꯤ ꯇꯤ ꯇꯤ ꯁꯤꯒꯤ ꯑꯣꯔꯗꯔ ꯈꯨꯇꯧꯁꯤꯅ ꯍꯌꯦꯡ ꯃꯇꯝꯗ ꯇꯥꯛꯀꯦ ꯍꯧꯖꯤꯛ ꯇꯥꯛꯄꯗ ꯈꯤꯇꯪꯈꯛ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯣꯜꯗꯤꯡ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯉꯁꯤꯁꯦ ꯇ꯭ꯔꯦꯠ ꯂꯧꯔꯒ ꯇ꯭ꯔꯦꯠ ꯇꯧꯕꯁꯤꯡꯗꯣ ꯁꯤꯗ ꯄꯣꯖꯤꯁꯟꯁꯤꯗ ꯂꯣꯏ ꯊꯣꯛꯑꯀꯅꯤ ꯌꯥꯏꯀꯣ ꯑꯗꯨꯒ ꯕꯤꯠꯁ ꯕꯤ ꯑꯥꯏ ꯗꯤ ꯕꯤꯠꯁ ꯁꯤꯗꯅ ꯑꯥꯏ ꯄꯤ ꯑꯣ ꯉꯁꯥꯏꯒꯤ ꯑꯃ ꯀꯝꯄꯅꯤ ꯑꯃꯒꯤ ꯐꯥꯔꯁ ꯇꯥꯏꯝ ꯀꯣ ꯃꯥꯒꯤ ꯁꯤꯌꯔ ꯁꯦꯜ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯤꯗ ꯕꯤꯠꯁꯦ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯕꯤꯠ ꯇꯧꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯀꯝꯄꯅꯤꯒꯤ ꯁꯦꯜ ꯇꯧꯔꯤꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯈꯪꯒꯅꯤ ꯁ꯭ꯃꯥꯔꯠ ꯋꯥꯛ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁ꯭ꯃꯥꯔꯠ ꯋꯥꯛꯁꯦ ꯃꯥꯒꯤ ꯁꯦꯜ ꯇꯧꯔꯤꯁꯦ 10ꯗꯒꯤꯅ 14 ꯖꯨꯂꯥꯏꯐꯥꯎ ꯇꯧꯔꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯂꯩꯕ ꯌꯥꯔꯤꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ ꯁꯤꯌꯥꯔ ꯑꯃꯒꯤ ꯃꯃꯜꯁꯦ 387ꯗꯩꯅ 407 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯏ ꯂꯩꯒꯗꯕ ꯀ꯭ꯋꯥꯟꯇꯤꯇꯤꯗꯤ ꯀꯣ 36 ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯣꯏꯒꯗꯧꯕ ꯍꯥꯏꯗꯤ ꯄꯨꯂꯞꯅ ꯅꯪꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯪꯅ ꯁ꯭ꯄꯦꯟ ꯇꯧꯒꯗꯕꯁꯦ 14,652 ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯃꯈꯥꯗ ꯊꯣꯔꯛꯏꯁꯦ ꯀꯣ ꯑꯣꯐꯔ ꯁ꯭ꯇꯥꯔꯠ ꯍꯥꯏꯗꯤ ꯌꯣꯟꯕ ꯃꯇꯝ ꯀꯣ ꯑꯣꯐꯔ ꯑꯦꯟ ꯑꯦꯂꯣꯠꯃꯦꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯑꯩꯅ ꯑꯥꯏ ꯄꯤ ꯑꯣ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯐꯪꯕ ꯌꯥꯏ ꯐꯪꯗꯕ ꯌꯥꯏ ꯀꯣ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯀꯣ ꯁꯤꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯥꯏ ꯄꯤ ꯑꯣꯒꯤ ꯀ꯭ꯂꯥꯁꯇ ꯐꯖꯅ ꯑꯃꯨꯛ ꯅꯩꯅꯁꯤ ꯑꯗꯣ ꯁꯤꯒꯤ ꯕꯤꯠꯁꯇ ꯑꯩꯈꯣꯏ ꯆꯪꯉꯀꯥꯟꯗ ꯎꯔꯛꯏꯁꯦ ꯑꯥꯏ ꯄꯤ ꯑꯣ ꯃꯌꯥꯝ ꯑꯃ ꯑꯦꯟꯊꯦꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯀꯣ ꯑꯦꯟꯊꯦꯝꯁꯦ ꯕꯥꯏꯑꯣꯁꯥꯏꯟꯁ ꯍꯥꯏꯔꯦ ꯃꯥꯒꯤꯅ ꯗꯦꯠ 14ꯗꯒꯤ ꯍꯧꯗꯣꯏꯅꯤ ꯌꯣꯟꯕꯁꯦ ꯃꯥꯏꯁꯨ ꯀ꯭ꯋꯥꯟꯇꯤꯇꯤ 26ꯅꯤ ꯑꯌꯥꯝꯕꯅ 15,000ꯒꯤ ꯃꯌꯥꯗ ꯀꯣ ꯀꯩꯅꯣꯁꯦ ꯂꯣꯏ ꯊꯥꯗꯣꯔꯛꯀꯅꯤ ꯑꯞꯀꯃꯤꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯗꯤ ꯂꯣꯏꯈꯤꯕꯁꯨ ꯂꯩꯈꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯕꯤꯠꯁꯦ ꯁꯤꯗ ꯆꯪꯉꯀꯥꯟꯗ ꯕꯤꯠꯇ ꯆꯪꯉꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯎꯕ ꯐꯪꯒꯅꯦꯕ ꯑꯣꯀꯦ ꯅꯦꯛꯁꯇ ꯐꯟꯗ ꯆꯪꯉꯀꯥꯟꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯖꯦꯔꯣꯗꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯗꯩꯗꯤ ꯀꯌꯥ ꯑꯃꯅ ꯃꯥꯔꯖꯤꯟ ꯀꯌꯥ ꯂꯩꯔꯤꯕ ꯑꯦꯕꯥꯏꯂꯦꯕꯜ ꯀꯦꯁꯅ ꯀꯩꯅꯣ ꯀꯌꯥꯅꯣ ꯂꯣꯏꯅ ꯁꯤꯗꯒꯤ ꯗꯤꯇꯦꯜꯗꯣ ꯐꯪꯒꯅꯤ ꯌꯥꯏꯀꯣ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯑꯦꯀꯥꯎꯟꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯗꯕꯩꯅꯤ ꯃꯥꯏꯅꯁ ꯀꯌꯥ ꯃꯌꯥꯝ ꯂꯩꯔꯝꯃꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ AD 7280 ꯑꯁꯤꯅ ꯑꯩꯒꯤ ꯖꯦꯔꯣꯗꯥꯒꯤ ꯀꯩꯅꯣꯅꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯂꯣꯒꯏꯟ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯁꯤꯗ ꯀꯟꯁꯣꯜ ꯂꯩꯔꯅꯤ ꯄꯦꯃꯦꯟ ꯃꯥꯏ ꯄꯣꯂꯤꯁꯤ ꯑꯗꯨꯗꯒꯤ ꯀꯣꯏꯟꯒꯤ ꯀꯔꯤꯒꯤ ꯂꯣꯏꯅ ꯁꯤꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯥꯏꯔꯀꯥꯟꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯑꯣꯀꯦ ꯑꯗꯩ ꯁꯣꯝ ꯁꯥꯏꯗꯇ ꯂꯩꯔꯤꯁꯦ ꯁꯤꯗ ꯁꯤ ꯑꯩꯈꯣꯏꯅ ꯋꯥꯠꯆ ꯂꯤꯁ ꯍꯥꯏꯔ ꯈꯪꯅꯩ ꯋꯥꯠꯆ ꯂꯤꯁ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯗꯣꯏꯁꯦ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃ ꯑꯩꯅ ꯑꯄꯥꯝꯕ XYZ ꯀꯝꯄꯅꯤꯗꯣ ꯑꯁꯤꯒꯤ ꯁꯤꯌꯥꯔꯒꯤꯁꯦ ꯑꯩ ꯂꯩꯒꯦꯅ ꯈꯜꯂꯦ ꯀꯣ ꯂꯩꯒꯦꯅ ꯈꯜꯂꯒꯗꯤ ꯁꯤꯒꯤ ꯋꯥꯠꯆ ꯂꯤꯁꯁꯤꯗ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕ ꯃꯊꯧ ꯇꯥꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯋꯥꯠꯆ ꯂꯤꯁꯁꯦ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯆꯟꯕꯗꯤ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯔꯒ ꯌꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯠꯆ ꯂꯤꯁꯁꯦ ꯁꯨꯃꯥꯏꯅ ꯋꯥꯠꯆ ꯂꯤꯁ 1 2 3 4 ꯍꯥꯏꯅ ꯇꯧꯔꯒ 7 ꯐꯥꯎꯁꯦ ꯊꯝꯃꯦ ꯀꯣ ꯑꯗꯨ ꯁꯤꯗꯁꯦ ꯏꯁꯝ ꯁꯝꯅ ꯑꯩ 7ꯗ ꯂꯥꯛꯑꯀꯥꯟꯗ ꯒꯣꯜ ꯕꯤꯁ ꯍꯥꯏꯕ ꯌꯥꯎꯔꯝꯃꯦ ꯁꯤꯜꯚꯔ ꯕꯤꯁ ꯌꯥꯎꯔꯝꯃꯦ ꯒꯣꯜ ETF ꯂꯩꯔꯝꯃꯦ ꯁꯤꯜꯚꯔ ETF ꯂꯩꯔꯝꯃꯦ ꯁꯨꯖꯂꯣꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯀꯣ ꯁꯨꯖꯂꯣꯟꯒꯤ ꯄ꯭ꯔꯥꯏꯁ ꯑꯗꯩꯗꯤ ꯁꯥꯏꯀꯣꯝ ꯍꯥꯏꯕ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯞꯆꯤꯜꯂꯝꯃꯦ ꯁꯤ ꯍꯥꯞꯆꯤꯟꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯁꯤꯗ 6ꯇꯅ ꯎꯔꯖꯥ ꯂꯩꯔꯝꯃꯦ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯤꯟ ꯄꯋꯥꯔ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤ ꯀꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯛꯏꯅꯣ ꯁꯥꯔ ꯍꯥꯏꯕ ꯍꯥꯞꯆꯤꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯣ ꯁꯤ ꯍꯥꯞꯆꯤꯜꯂꯤꯁꯦ ꯑꯩꯅ ꯂꯩꯅꯤꯡꯕ ꯀꯩꯅꯣꯁꯦ ꯁꯤꯗ ꯁꯔꯆꯇ ꯆꯪꯉꯒ ꯁꯔꯆ ꯇꯧꯔꯀꯥꯟꯗ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯦꯕ ꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ SBI ꯍꯥꯏꯔꯁꯦꯕ SBI ꯀꯣ SBIN ꯍꯥꯏꯅ ꯁꯤ ꯂꯩꯔꯦ SBIN ꯐꯨꯟꯗ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯁꯤꯗ ꯑꯅꯤ ꯐꯪꯉꯤ ꯑꯃꯅ NSE ꯍꯥꯏꯕ ꯑꯃꯅ BSE ꯍꯥꯏꯕ ꯑꯃ ꯎꯕ ꯐꯪꯕ꯭ꯔꯥ ꯃꯌꯥꯝ NSE ꯍꯥꯏꯕ ꯑꯃ ꯂꯩ BSE ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ ꯃꯥꯔꯀꯦꯠ ꯑꯅꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯩꯅꯣꯗ ꯌꯦꯡꯉꯤꯕꯗ ꯁꯤꯗ NSE and BSE ꯃꯥꯒꯤꯁꯦ ꯑꯅꯤꯃꯛ ꯊꯣꯛꯏꯁꯦ ꯀꯣ ꯑꯅꯤꯃꯛꯇ ꯂꯣꯟꯆ ꯇꯧꯕꯒꯤ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ SBI ꯁꯦ ꯁꯤ ꯑꯩ
BSC ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ NSCꯗꯒꯤꯁꯨ ꯂꯩꯕ ꯌꯥꯏ ꯀꯣ ꯑꯗꯣ NSCꯁꯦ ꯑꯩ ꯑꯦꯗ ꯇꯧꯁꯤꯜꯂꯦ ꯈꯜꯂꯁꯤ NSCꯗ ꯑꯦꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯆꯠꯂꯀꯥꯟꯗ ꯄ꯭ꯂꯁ ꯑꯃ ꯂꯩꯔꯤꯁꯦ ꯄ꯭ꯂꯁ ꯁꯥꯏꯟꯁꯤ ꯅꯝꯒꯗꯧꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯂꯤꯁꯇ SBI ꯌꯥꯎꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯝꯃꯤ ꯁꯤꯗꯤ SBI ꯀꯣ SBIꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ 800 ꯀꯣ 8.65 ꯅꯦꯕ ꯑꯗꯣ ꯁꯤꯗ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯏꯝꯐꯥꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯂꯦ ꯀꯣ ꯄꯣꯠ ꯂꯩꯕ ꯆꯠꯂꯀꯥꯟꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯔꯨꯝꯗ ꯀꯩꯗ ꯆꯪꯒꯗꯤ ꯐꯔꯦ ꯅꯠꯇꯕꯗꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯁ ꯃꯁꯤ ꯂꯋꯥꯏꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯍꯥꯏꯍꯧꯔꯒꯦꯅ ꯍꯥꯏꯔꯛꯄꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯕ ꯉꯥꯡꯅꯕ ꯍꯩꯔꯒꯅ ꯈꯔ ꯍꯣꯡꯅ ꯂꯧꯕ ꯍꯩꯇ꯭ꯔꯒꯗꯤ ꯀꯣ ꯁꯨꯝ ꯇꯥꯡꯅ ꯁꯨꯝ ꯂꯧꯍꯧꯕ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯦꯕ ꯃꯁꯥꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯄ꯭ꯔꯥꯏꯁꯅꯦ ꯃꯥꯅꯁꯦ ꯂꯩꯔꯤꯁꯦ ꯀꯔꯦꯟ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯅ ꯉꯔꯥꯡꯅ ꯀꯌꯥ ꯄꯤꯔꯝꯕ ꯉꯁꯤꯅ ꯀꯌꯥ ꯄꯤꯔꯤꯕ ꯍꯥꯏꯕꯁꯨꯝꯕ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯁꯨ ꯈꯪꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗ ꯑꯩꯈꯣই ꯎꯕ ꯐꯪꯉꯤꯁꯤꯅꯦꯕ ꯁꯤ ꯎꯕ ꯐꯪꯉꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯧꯋꯦ ꯀꯦꯟꯗꯜ ꯁ꯭ꯇꯤꯛ ꯀꯣ ꯀꯦꯟꯗꯜ ꯁ꯭ꯇꯤꯛ ꯀꯧꯋꯦ ꯀꯦꯟꯗꯜ ꯁ꯭ꯇꯤꯛꯁꯤꯁꯨ ꯑꯩꯈꯣꯏ ꯇꯝꯃꯛꯈꯤꯅꯤ ꯌꯥꯏꯀꯣ ꯀꯦꯟꯗꯜ ꯁ꯭ꯇꯤꯛꯁꯤ ꯇꯝꯃꯛꯀꯅꯤ ꯑꯗꯨ ꯀꯦꯟꯗꯜ ꯁ꯭ꯇꯤꯛꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯦꯟꯗꯜ ꯁ꯭ꯇꯤꯛꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯀꯤ ꯑꯩꯅ ꯁꯤꯗ ꯁꯣ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ICICI ꯕꯦꯡꯛꯅꯦ ICICI ꯕꯦꯡꯛꯒꯤ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁ ꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁꯁꯦ ꯁꯤ ꯃꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯋꯦꯕ ꯍꯧꯖꯤꯛ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯍꯦꯠ ICICI ꯕꯦꯡꯛꯒꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯂꯣꯟꯁ ꯇꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯃꯁꯤꯗ ꯀꯩꯅꯣ ꯇꯧꯒꯅꯦꯕ ꯌꯥꯏꯀꯣ ꯑꯗꯨ ꯁꯤꯅ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯡꯉꯤꯁꯦ ꯆꯥꯔꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦ ꯀꯣ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯁꯤꯁꯨ ꯉꯁꯥꯏꯗꯧꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯤꯕ ꯌꯥꯏ ꯁꯦ ꯁꯄꯣꯁ SBI ꯍꯧꯖꯤꯛꯇꯣ ꯌꯦꯡꯁꯤꯕ SBI N ꯑꯩꯅ ꯁꯤ ꯍꯥꯡꯉꯦ ꯈꯜꯂꯁꯤ ꯁꯤ ꯂꯥꯛꯑꯦ ꯌꯥꯏꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯗꯤ ꯇ꯭ꯔꯦꯠ ꯇꯧꯕꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯦꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯊꯒꯅꯤ ꯍꯥꯏꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯒ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯇꯝꯃꯛꯈꯤꯅꯤ ꯆꯥꯔꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯇꯀꯣ ꯃꯔꯛꯁꯤꯗ ꯅꯣꯏ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯉꯧꯀꯣ ꯑꯣꯀꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯖꯦꯔꯣꯗꯥꯗ ꯏꯁꯇꯣꯛ ꯑꯃ ꯀꯃꯥꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯀꯣ ꯀꯣꯏꯁꯟ ꯑꯃꯅ ꯁꯥꯔ ꯂꯣꯡ ꯇꯥꯝꯗ ꯂꯩꯔꯀꯥꯟꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯅꯣ ꯍꯪꯕ ꯌꯥꯏ ꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄꯩ ꯊꯝꯕ ꯌꯥꯏ ꯑꯇꯣꯞꯄ ꯑꯃꯅ ꯁꯥꯔ ꯂꯣꯡ ꯇꯥꯝꯗ ꯂꯩꯕꯁꯦ ꯄꯩꯁꯥꯁꯦ ꯁꯨꯃꯥꯡ ꯃꯥꯡꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯁꯨ ꯌꯥꯏ ꯂꯣꯡ ꯇꯥꯝꯗ ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯥꯡꯗꯦꯀꯣ ꯁꯦ ꯁꯄꯣꯁ ꯁꯤꯒꯤ SBI ꯁꯤꯒꯤ ꯌꯦꯡꯉꯨꯕ SBI ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯟꯊꯂꯤ ꯌꯦꯡꯉꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯔꯛꯄ ꯌꯦꯡꯁꯤꯕ SBI ꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤक ꯂꯩꯔꯤꯕ SBI ꯄ꯭ꯔꯥꯏꯁꯁꯦ 808 ꯅꯤꯀꯣ 2003ꯗ ꯃꯥꯁꯦ ꯍꯧꯔꯛꯑꯦ ꯂꯨꯄꯥ ꯀꯌꯥꯗ ꯍꯧꯔꯛꯈꯤꯕꯅꯣ 2003ꯗ ꯃꯥꯅ ꯍꯧꯔꯛꯏꯁꯦ ꯀꯣ ꯂꯨꯄꯥ 13 13 ꯁ꯭ꯋꯥꯏꯗ ꯍꯧꯔꯛꯑꯦꯕ 2003ꯗ ꯑꯗꯣ 2003ꯗ ꯑꯩꯅ SBIꯒꯤ ꯁꯤꯌꯥꯔ ꯑꯃ ꯀꯣ 14 ꯔꯨꯄꯤꯁꯇ ꯂꯩꯔꯒ ꯊꯅꯝꯃꯦ ꯈꯜꯂꯁꯦꯕ 14 ꯔꯨꯄꯤꯁꯇ ꯍꯧꯖꯤꯛ 800 ꯌꯧꯔꯦꯕ ꯑꯗꯨꯗꯤ 2003ꯗ ꯑꯩꯅ SBIꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯂꯨꯄꯥ 13ꯗ ꯀꯣ ꯁꯤꯌꯥꯔꯁꯦ ꯁꯦ ꯁꯄꯣꯁ ꯑꯩꯉꯣꯟꯗ ꯄꯩꯁꯥꯁꯦ ꯈꯔ ꯂꯩ ꯍꯥꯏꯅ ꯈꯜꯂꯁꯤ 20,000 ꯃꯨꯛ ꯂꯩꯔꯒ ꯊꯅꯝꯃꯦ ꯈꯜꯂꯁꯤ ꯑꯗꯨꯗꯤ 20,000 ꯏꯟꯇꯨ 14ꯗꯤ ꯀꯌꯥꯅꯣ ꯂꯩꯁꯦ ꯂꯥꯛ 2,40,000 ꯀꯣ 2,80,000 ꯁ꯭ꯋꯥꯏꯃꯨꯛꯁꯦ ꯑꯩꯅ 2003ꯗ ꯁ꯭ꯄꯦꯟ ꯇꯧꯈ꯭ꯔꯦꯕ ꯌꯥꯏꯀꯣ ꯁꯤ ꯁ꯭ꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁꯀꯤ ꯌꯦꯡꯉꯛꯑꯒꯗꯤ ꯀꯣ ꯉꯁꯥꯏꯒꯤ 20,000ꯗꯨꯗ ꯁꯦ 20,000 20,000 ꯁꯤꯗ ꯏꯟꯇꯨ 800 800 ꯈꯛꯇꯪ ꯍꯥꯏꯔꯒꯦ ꯑꯃꯗꯨꯁꯨ ꯍꯥꯞꯁꯤꯔꯥ
808 하이로 equal to hojik lady se aina lakh ani ga khara invest tawgibudo aduna lakh tisina hojik lakh tise 16 lakhs lairani adi 1 crore and 61 chumbrain haija 110 100,000 ko aduga 10,000 lakh 10 lakhs in chume 1 crore and 61 lakhs ko aduga 60,000 saimuse ingomda hoji se leigadabne 2003 eding 2003 da ina kaigumba SBI se SBI da invest tawramaga ko aduna khoina khwaidagi best option se hoji khoina student oringai da orasu mama papa na piba agi pocket money se sidagi stock da share da ka leisinba adudai atopa mana sida stock ki share nataba atopa di leiga thamba yadabra haiba question amsu lei ko ado yam nungaiba amna hoji se stock ki share nataba da khone leiga thamba yaba amsu leire karino harigadi agi sigi holding da su yawi se ai so toro ki yeng ko si yeng sida gold ETF fainam jawi se gold ETF share am khatang leibane ina share am kha jengba gi leigibani share am khak leiba se ina lei matamda 76 rupees 93 price da leibani hojik 95 la mai total profit se lupa 13 ga nipan ga kanone aide aina lupa 13 ga taruk ko ngasidagi tha mari mangai mamang di invest tawgreba aduna hoji agi profit se lupa 35 la yam song lak sana dani ade sidana silver ETF asina lupa dani ko sisu 95 te low ni 107 hojik lupa 33 khara profit right ko aina sida gold ETF kumba haining ai se student oiriba ngangsing adaidi hoi thabak satpasing adu any mi khuding mukta ko men oina nupi masa singdana hena sigi information se pining karigino adi akhona hojik se sana sanama leige hairadi sana sanama da dum 20,000 above ta chatkhare ko leiba ngamda bi changde leigare adugo nang na sida sana se lupa 95 ki hedi lupa sama ki sana leiba yari ba hoji sida nang dimet account am hangagadi lupa sama leiba ya sanga gi leiba ya lising gi leiba ya lising ani gi leiba ya ahum gi leiba nang na do leiga thamjingi bado matamdagi matungina profit adum lakane sumiko sam siga ina 76 ta leiba matam se yengsiba 76 ta leiba matam se kaiguma ina share do khara yam leiramati ase ina leiba ngamdabagi leigidabne 76 se daina 100 share mu leisila thanamadi ko di yamanate lising taret ka satu khaktani engomdi satu ko adu hojikti mai price to kya niba 76 ta leiba 95 jogore Zumbra 95 yogore adudi 100 into 95 saina lising taret mo invest tawgibudo hoji lising mapan mu adi 2000 mu ki profit se 7000 se ina invest tawuda tha mari manga mu hida 2000 gi profit se phange kadai dano sanada ko adu sanadi sar aduda leidresu jumda leiraga thamba yabadu haibi yai jumda leiraga thamba yabadu dai sanado san ama ani natraga na kitang haidi sankhai ma karima leidraga di pangna phangde yam pikpun na mangi bisai daina sana mayam ama jumda leisila thamasu handaki naga kanaga khogi maitai kuki lan su yeng jum mayam mai thai puraga chelakwa nangdadi loin chauduini ko adai atopamna aina lambi da kaida chiraga sapada mini attack torok yai na jumna thamasu hurangi bisu yai haide mangi ba bai chances sam laiba ado sida nangna demat account da ngasai sana se de natraga na lupa da leiraga thamaga di sida di mangningai sungai leite yai ko je pausida question hangning ba leibra leiraga di dum hangsi ko next question hangning ba leibro
ꯑꯩꯈꯣꯏꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯕꯥꯌꯔ ꯍꯥꯏꯕ ꯑꯃ ꯁꯦꯂꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯒꯗꯦꯀꯣ ꯕꯥꯌꯔꯒ ꯁꯦꯂꯔꯒꯁꯦ ꯑꯃꯅ ꯕꯥꯏ ꯇꯧꯗꯣꯏꯅꯤ ꯑꯃꯅ ꯁꯦꯜ ꯇꯧꯗꯣꯏꯅꯤ ꯑꯃꯅ ꯁꯦꯜ ꯇꯧꯔꯒ ꯄ꯭ꯔꯣꯐꯤꯠ ꯂꯧꯗꯣꯏꯅꯦ ꯑꯃꯅ ꯕꯥꯏ ꯇꯧꯔꯒ ꯄ꯭ꯔꯣꯐꯤꯠ ꯂꯧꯗꯣꯏꯅꯦ ꯆꯨꯝꯃꯤꯀꯣ ꯕꯥꯏ ꯇꯧꯔꯒ ꯄ꯭ꯔꯣꯐꯤꯠ ꯂꯧꯗꯣꯏꯁꯤꯅ ꯇꯧꯗꯣꯏꯁꯤꯅ ꯀꯩꯅꯣ ꯕꯥꯌꯔꯅ ꯇꯧꯗꯣꯏꯁꯦ ꯃꯥꯅ ꯏꯁꯇꯣꯛꯁꯦ ꯄꯔꯆꯦꯁ ꯇꯧꯔꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯗ ꯊꯥꯗꯣꯛꯑꯒ ꯄ꯭ꯔꯣꯐꯤꯠꯇꯣ ꯂꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯃꯥꯏ ꯋꯥꯈꯟꯗ ꯂꯥꯛꯏꯁꯦ ꯃꯥꯅ ꯊꯥꯖꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯍꯣꯔꯦꯟ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ XYZ ꯁꯤꯌꯔꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯦꯅ ꯈꯟꯕꯅꯦꯕ ꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ TCSꯀꯤ ꯁꯤꯌꯔ 10ꯁꯦ ꯃꯥꯅ ꯂꯧꯔꯦꯕ ꯂꯨꯄꯥ 3,000ꯗ ꯀꯣ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯣꯔꯦꯟ ꯍꯟꯊꯔꯒꯗꯤ ꯃꯥ ꯂꯣꯁ ꯑꯣꯏꯗꯣꯏꯅꯤ ꯍꯦꯟꯒꯠꯂꯒꯗꯤ ꯄ꯭ꯔꯣꯐꯤꯠꯅꯦꯕ ꯑꯗꯨꯕꯨ ꯁꯤꯁꯤꯗ ꯑꯃ ꯂꯩ ꯂꯣꯡ ꯇꯥꯝꯗ ꯂꯧꯕ ꯑꯣꯏꯔꯒꯗꯤ ꯀꯣ ꯁꯤ ꯁꯨꯝ ꯍꯦꯟꯒꯠꯈꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ TCSꯁꯦ ꯇꯥꯇꯥ ꯀꯣ ꯀꯟꯁꯜꯇꯦꯟꯁꯤ ꯁꯔꯚꯤꯁꯅꯦ ITꯒꯤ ꯀꯩꯅꯣꯅꯦꯕ ꯀꯝꯄꯅꯤ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩꯕ ꯌꯦꯡꯁꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯅ ꯁꯤꯗ ꯆꯪꯒꯦ ꯃꯃꯜ ꯑꯗꯨꯝ ꯐꯖꯔꯝꯒꯅꯤ 3,266 ꯍꯥꯏꯅ ꯂꯩ ꯀꯣ ꯑꯗꯣ ꯁꯤ TCS ꯀꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯃꯥꯡꯉꯔꯣꯏꯗꯕ ꯁꯤꯔꯔꯣꯏꯗꯕ ꯀꯝꯄꯅꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯦꯂꯔꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯥꯅ ꯁꯦꯂꯔ ꯑꯣꯏꯅ ꯆꯪꯉꯛꯇꯣꯏꯅꯦꯕ ꯃꯥꯅ ꯁꯦꯜ ꯇꯧꯔꯛꯏꯕ ꯃꯥꯒꯤ ꯊꯣꯠꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯔꯀꯦꯠꯁꯦ ꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯒꯣꯗꯥꯎꯟ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯤ ꯃꯣꯏ ꯑꯅꯤꯒꯤ ꯕꯥꯌꯔꯒ ꯁꯦꯂꯔꯒꯒꯤ ꯈꯦꯠꯅꯔꯤꯁꯦ ꯕꯥꯌꯔꯒꯤꯁꯤꯅ ꯍꯥꯟꯅ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛꯁꯦ ꯁꯄꯣꯁ ꯑꯩ ꯀꯩꯅꯣ ꯂꯧꯔꯛꯀꯦ ꯃꯥꯔꯀꯦꯠꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦꯕ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯦ ꯁꯦꯂꯔꯁꯤꯅ ꯈꯟꯗꯣꯏꯅꯦꯕ ꯁꯤꯗꯤ ꯉꯁꯤꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯗ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯁꯤꯗ ꯑꯩ ꯑꯦꯟꯇ꯭ꯔꯤ ꯂꯧꯔꯒꯦꯅ ꯃꯥꯁꯦ ꯃꯥꯔꯀꯦꯠꯇ ꯁꯤ ꯆꯪꯁꯤꯟꯗꯣꯏꯅꯦꯕ ꯃꯥꯅ ꯃꯥꯔꯀꯦꯠꯁꯤꯗ ꯑꯦꯟꯇ꯭ꯔꯤ ꯂꯧꯔꯤꯁꯦ ꯃꯥꯁꯦ ꯁꯦꯜ ꯇꯧꯔꯒ ꯂꯥꯛꯇꯣꯏꯅꯦꯕ ꯃꯥꯔꯀꯦꯠꯁꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯀꯩꯝꯇ ꯂꯩꯇꯕ ꯁꯤꯌꯔꯁꯦ ꯃꯥ ꯍꯥꯟꯅ ꯁꯦꯜ ꯇꯧꯊꯣꯛꯑꯝꯗꯣꯏꯅꯦꯕ ꯁꯤꯗ ꯁꯦꯜ ꯇꯧꯔꯝꯃꯒ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯁꯤꯗ ꯁꯦꯜ ꯇꯧꯔꯝꯃꯦ ꯃꯥꯅ ꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯄ꯭ꯔꯥꯏꯁ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦꯀꯣ ꯁꯣꯝꯗ ꯁꯣ ꯇꯧꯔꯤꯁꯤ ꯄ꯭ꯔꯥꯏꯁ ꯉꯥꯛꯇꯅꯤ 816ꯗ ꯃꯥꯅ ꯁꯦꯜ ꯇꯧꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥ ꯁꯤꯗ ꯃꯥꯔꯀꯦꯠꯁꯤ ꯂꯣꯏꯁꯤꯜꯂꯦ ꯈꯜꯂꯁꯦꯕ ꯁꯤꯗ ꯀꯌꯥ 807 ꯀꯣ 807ꯗ ꯌꯣꯜꯂꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯥꯅ ꯁꯦꯜ ꯇꯧꯈꯤꯕꯗꯨꯅ 816ꯅꯤ ꯁꯤꯗ ꯕꯥꯏ ꯇꯧꯔꯒ ꯃꯥꯅ ꯑꯦꯛꯖꯤꯠ ꯇꯧꯔꯤꯁꯤ나 87 ꯑꯗꯨꯗꯤ 9 ꯔꯨꯄꯤꯁꯀꯤ ꯄ꯭ꯔꯣꯐꯤꯠꯅꯦꯕ ꯂꯥꯛꯇꯣꯏꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯡꯁꯦ ꯁꯤꯒ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯀ ꯈꯦꯠꯅꯔꯛꯏꯁꯦ ꯐꯤꯖꯤꯀꯦꯜ ꯃꯥꯔꯀꯦꯠꯇꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯄꯣꯠꯇꯨꯗꯤ ꯌꯣꯟꯕ ꯌꯥꯗꯦ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔꯁꯇꯣ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯑꯩꯅ ꯑꯗꯨ ꯍꯥꯟꯅ ꯁꯦꯜ ꯇꯧꯊꯣꯛꯄ ꯌꯥꯏꯕ ꯑꯩꯅ ꯁꯦꯜ ꯇꯧꯕ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯀꯅꯥꯅꯣꯝꯅ ꯕꯥꯏ ꯇꯧꯗꯣꯏꯅꯤ ꯌꯥꯏꯀꯣ ꯑꯗꯨꯝ ꯕꯥꯌꯔ ꯑꯣꯏꯅ ꯆꯪꯉꯒ ꯄꯩꯁꯥ ꯇꯥꯟꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯂꯔ ꯑꯣꯏꯅ ꯆꯪꯉꯒ ꯄꯩꯁꯥ ꯇꯥꯟꯕ ꯒ꯭ꯔꯨꯞ ꯑꯃ ꯀꯣ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯂꯣꯡ ꯇꯥꯝꯗꯗꯤ ꯁꯦꯂꯔ ꯑꯣꯏꯅ ꯆꯪꯕ ꯌꯥꯗꯦ ꯂꯣꯡ ꯇꯥꯝꯗꯗꯤ ꯕꯥꯌꯔ ꯈꯛꯇꯅꯤ ꯏꯟꯚꯦꯁꯇꯔ ꯈꯛꯇꯅꯦꯕ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯀꯣ ꯑꯗꯩꯗꯤ ꯄꯣꯖꯤꯁꯅꯦꯜ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯗꯤ ꯕꯥꯌꯔ ꯂꯩꯒꯅꯤ ꯁꯦꯂꯔ ꯂꯩꯒꯅꯤ ꯌꯥꯏꯀꯣ ꯃꯌꯥꯝ